पाउजेरी जुम्फम ओइबा मरुइबा पाउ खराब ले तौजरी आसाम राइफल्स ना लुपा लाख कुनमरी एनबगे सुबारे फारे म्यांमार गा ngangkhoi tainariba manipur ki tengnopal district ki manung chaliba more phauraga imphal da pusilaklaba matungda mafam asidagi atoba mafam singda amuk punana ba thaurang lambani singna ba lupa lakh kunmari henbagi mamal oigadaba supari sing Assam Rifles ki person singna phare aire Inspector General Assam Rifles na thokpa serol amana aibada punna ton mari do lumba yamlaba supari sing adu ngarang tengnopal district ki manung chanba yangkul village ki manakta leiba mafam amadagi phagat khibani aire Cheroles na makatana aibada punna tongan ba bora yangkaida hablam khiba illegal oiba suparising adu seis tawraba matungda mari lena ba customs ki office singda makada ba investigation chathana ba gidama khusina khre aire protest tawriba lawmi singda prime minister na man ki baat ki wangang nge da pukham sing thinjin khre prime minister Narendra Modi ki thagi oina radio da wangang ba man ki baat adu asi ayuk broadcast tawrakhibada center ki anoba farm sector lo sing adu gi mayukta protest tawriba lawmi singna pukham sing thinjin khre amasung khalau sing lausin khre protest adu mafam ahum Singhu border Punjab ki Faridkot amasung BJP na panba Haryana ki Rohtak te sathake Prime Minister Modi ki nganglingin matamda pukham sing khingjil aibagi protest adu haukiba nongmaising numita lauthokhibani madu lauthokladuna Swaras India Chief Jogendra Jadhav na Prime Minister na magi man ki baat ki radio address piba numit December 23 ta lawmi sing namha ki man ki baat tabada aikhoi chokthare aigani amasung aikhoi ki man ki baat adudi nahak na karama matamda tagani aina hangkhe Maramaduna mahaki man ki baat adugi nin khongba adu aikhoi de jaruktan ba aikhoi ki kolik sing khingjin gani aina mahak na sandok na take pukham tengko sing khingjin ba abachu khuba gi wakhalul adu lockdown aurakhibada coronavirus lanthingna ba mangjin thariba workers sing puning thogat na ba sahi asida prime minister masana audokibani sahi asil losilakada ba loinana miyamna mangonda irakhiba chithi sing palladuna chithi sing adugi ayambada miyamna leibak asegi capability sing amasung miyamgi apunba lingjel adu thagalaki aina prime minister na aike political party kutipak na matang amada natragan atopa amada mapung phan gani aina wasakhiba lawmi singi sahi kya ki demand sing adu phangalle aina Narendra Modi na aike mahaki wangang adu congress ki nakandagi condemn tawrakhi amasung law sing adu mahakna saugatuna leibana repeal tawba karamna oikuto kadoribano aina angkhe atopa pau amadana laksin naba honarabasu UK coronavirus strain aduna malemgi mafam pumpada makhatana sandorakle England da ahan ba oina detect tokhiba yamna khena launa ganba coronavirus ki anoba strain adu sathok sasin da paksana global ki oina athingba thamduna khonarabasu Europe ki lepak kyamarom da luinana Canada Japan Australia amsuk Lebanon da sandorakre leibak sing amsuk community kharana vaccination program sing hauragadaba na asa kaya taunariba adugi yamna ona tainana COVID-19 thogan ba yamna thuna sandokan ba virus adugi maung abaki akibana abuk lakhan khre British variant asi hauji coronavirus vaccine singda resistant oigani natragana hena misi mina thogan gani haina scientist singna dikhande makal asi France Denmark Spain the Netherlands Germany amsung Italy da su detect tawkhre North America da coronavirus variant adu ahan ba detection tawba oina Canada da Ontario ki chief medical officer aduna anaba ani makhoina thengnare anagarang lauthokre United States na hojik phawda anuba coronavirus makal asi naba ki pau ama phawbagi report leitre masi coronavirus naba amasung sibada malemgi manung American singna khwaidagi makuta leirabasu leibak asin asigumba ahong basing asi check tawna virus adugi genetic sequencing gi rate jamna nemba maramdagi oibe jai haina expert singna aire Baragasida United Kingdom da noglai nongsit umjillakpadagi mi cha kaya safagadaba mafamda puthokre United Kingdom da noglai nongsit bella umjillaktuna safu kanna yarakadaba amasung yausilaktringaidagi hauna nong aitaduna phibam sokpa aurakpadagi mi cha kaya safagadaba mafamda puthokre aire akanba noglai nongsit asina England gi mafam kaya Wales Northern Ireland amasung kha Scotland da nong aithagani aina thajare Masida khwaidagi phibam sokadoriba asi samudra mapani area ni masina maram oiduna United Kingdom sinbathungna isaugi alert masung warning issue tawkhre aina Met Office na pangdokhe Bella umjilakpagi thaudok asi lebak asigi mafam kyada hanadagi sungong chuba amasung isau thoklingai talaktani Christmas numit England gi Bedfordshire da imung lising amaga chahumgi matakta puthokhe Nauri binupi macha ama harkhibagi case CBI bu tijanana ba minister na taksinkhre Masagi sahi maga khakta ngaribi Orisia da leibi nupi macha ama chingdang oiba maungda
हादकीबगी मर्डर केस अमा स्टेट अदुगी गवर्नमेंट सेंट्रल ब्यूरो ऑफ इन्वेस्टिगेशन CBI दा सिन्नदुना थिगनहनगदबनी हाइना यूनियन मिनिस्टर धर्मेंद्र प्रधान ओडिशा गवर्नमेंट दा तक्षिनख्रे किडनैप अमसुंग मर्डर केस अदुगी मतंगदा थेजिलिबा ओडिशा पुलिस की स्पेशल इन्वेस्टिगेशन टीम SIT ना हक्चांगी ऑर्गन लालोनबगा मरी दैनना हातोक पीखिबनी हाइना सिंगनेब नौरिबी निपि मचा हादकीबगी केस असी हाक्सिन लौदे हाइना मिनिस्टर ना नुंगाइदबा फोंदोखे नुपी मचा अदुगी मामा मापा अनिमकनादि मखोइगी मचा नुपी अदु फादुना पुबीरबा मतुंग ऑर्गन लालोनबा कांगपुन हातोक पीखिबा ओइगनी हाइना सिंगनेरिबने असंग अमान मना मसिंग वही वही चाबना हक्चांगपु नादे येक्तन पुंसी नुंगसांगना नुंगाइदे हिंगनेदबगी बंबई अमने हाइबा अखोइ हानादगी खांगदुना लाक्ले अदुबो करंबा वही मना मसिंगना कदाइदा कयम कयम कानहनबा पीबगे आइबदु मचा ताना अमममतु ओइना खांगबदा हेना नुंगाइगनी खंजै मरमसिना वही वही नतबा मरु मरांगी चिंचाकसिंगदगी यामना कमन ओइना चानरिबा ममलसु होंगबा कानबदि अदुकी मटिक पीबा हवाई अमा ओइरिबा नुंग हवाई की मरमदा खरा खांगबिनसे नुंग हवाई इंग्लिश की मिंगदा सोयाबीन साइंटिफिक नेम दा ग्लाइसिन टेक्स ऑर्डर्ड फ्रासेस रेंग दा सापाइसिस हाइना खांगनै मसी एशिया महादेश के नोंपोक थंगबा लमसिंगदगी हौरकपम ओइबा पाक सन्ना थानबा मरु मरांगी चिंजाकने नुंग हवाईदगी थोकपा पोथोकसिंगी मनुंगदा सोय मिल्क टोफू स्किन सोय सॉस फर्मेंटेड बेन पेस्ट नेटो टाइमफे असिनचिबा मखल क्यागी चिंजाक पुथोक्तुना मउंग क्यादा हौरबा चिंजाक अमा ओहेरिबने नुंग हवाई असी मपान लमददी मरु ओइना थाव सुंगनबा मरु मरांग ओइना थानै मसिदगी सुंतुकलबा थाव असी जाननबा चिंजाक ओइना सिनबत नतना इंडस्ट्री रसु सिनरे नुंग हवाईदा प्रोटीन फाइबर चांग का हेना वांगना यावना मसिदगी थाव सुंदोखरबा मतुंगदा मदुगी लेमहुवा खाक अदुना सा सन ओक हामेंग जावना चिंबगी अफबा चिंजाक ओइना सिनबसु याय नुंग हवाईदगी सुंगबा बायोडीजल थाव असी इचम चंबा ट्रांसएस्टरिफिकेशन हाइना खांगनबा प्रोसेस अमथंग तौरगा बायोडीजल असी फंगबा ngame फंगलिबा डीजल थाव असी पेट्रोलियम बेस्ड डीजल ऑयल दगी हेना मयक सेंगना मैहु चेंदना सिनबा याय मसिना हु चेंदबा अकोइबगी फिबम द सुथोकंदबा मखलगी डीजल थाव पुथोगे नुंग हवाईदगी पुथोकपगुमना जुम कई साबदा सिनबा याबा फ्लाईवुड नपदा सिनबा गम मखल क्यासु पुथोगे पुनमक हु चेंदबा महौसादा अमांगबा पीदबा अंगकपा मखलगी इंडस्ट्रियल प्रोडक्शन पीरिबा मरु मखल अमने नागलमरोमदा नुंग अवाइना साबा चिंजाकता प्रोटीन कैल्शियम अमदी विटामिन डी की चांग वांगना यावबना नुंग हवाई नत्रगन मसिगी पोथोक चाबदा हक्चांगी सरुमा पांगल कन्न थंबा अमदी तोंगछा मसनगी पांगल कन्न थंबा ngame नुंग हवाई ग्राम चामदा यावबा चिंजाकी मची ओइबा मसल सिंगदे फेट महौ चादा अमा कार्बोहाइड्रेट चादा तरागा मथोय फाइबर चादा यांखैगनि थोय प्रोटीन चादा चामसुना मरी कैल्शियम चादा 35 आयरन चादा चामगा तरागा मथोयने मसीना सेचुरेटेड फैट सुगर कोलेस्ट्रॉल अमता यावदबना नोइखटपा बदि इसिंग पुक्सत की लाइना नापा म्यूसिंग थोइना अकाइबा पीदबा चिंजाक अमसु ओइरे नुंग हवाईदा यावरबा प्रोटीन असिना हक्चांगी थमुइ अमदि इ उतोंगसिंग बो पांगल फना नियम चुमना थंबदा असोबा मतेंग पीरे कानागुंबा रेड मीट सन ओक इरोइना चिंबगी सादोंग चाबा यादबा मियोसिंगदा नुंग अवाई चाबना रेड मीट चाबदा फंगदबा कानाबासिंग चप मानना कानाबा पीबंगम चिंजाकमा ओइरिबने नुंग हवाईदा पोली अनसेचुरेटेड फैट मरांकाइन यावबता नतना फाइबर विटामिन मिनरल लो सेचुरेटेड फैट सिंग मरांकाइन यावरे मसिना सांगागी चप चाना महोचिन बंगम चिंजाकने चिंजाक अमा ओइना चाबदा चप चाबा मसल सुना यावरबा न्यूट्रिएंट वैल्यू लेबा चिंजाक अमा ओइरबसु मसिदा एस्ट्रोजेनिक कंपाउंड चांग यामना यावबना नुपी ओइबिसिंग चाबदा मसा बिरोन बवाबा करिगुंबा अंगांग बिरोन खरबसु पुक्की अंगांग तुना चौखलकपदा वाबा चावबा थिलनबना चिंबा थोगनबा याय यामद्रबदा नोमगी अखोइना चारिबा चिंजाक नुंग हवाईगी पोथोक यावबा चिंजाक सिंग खरा खरा द ओइरबसु चाबा ngamlabadi CISD थमुई की लाइना कार्डियोवास्कुलर डिजीज स्ट्रोक नसिंगबा लाइना सिंगदगी चांग हंथनबदा असोबा मतेंग ओय मसिदा नतना हक्चांगी सरुसु पांगल कन्न थंबदा असोबा मतेंग पांगे मियोई अयंबदा सांगा तुइना लैदुना चाबा ngamdrabsu नुंग हवाईगी पोथोकसिंग नत्रगना नुंग हवाई ngौद्र फुत्तुना चारबदी सांगा येरुम संगोम लैदुना चाबदा पिरकदबा हक्चांगी कानबसिंग मसिनासु चप मानना पिरकपा ngame थमोई की लाइना लैबसिंग गिदमक्तदी ख्वाइदगी फबा चिंजाकने
नुंग हवाई चाबदा चानदब नत्रगन आइनदब कोक ngaubana chingba thokpa midadi sabidabana phai sel amagi mamai ani leibagum pot khudimaki apaba amadi phataba su laifam thoge sanabagi pau amada coronavirus ki case hengkalakpana FIFA under 20 under 17 World Cup 2021 jaithokre kumja lising ani kulhumdoi da pangthoklagani coronavirus pandemic na maram oiduna FIFA na mathang chahida Indonesia da pangthokadaba under 20 World Cup amadi Peru da sathagadaba under 17 tournament kumja lising ani kulhumdoi phawba yaithokre football gi governing body asina masigi website ta thagat kiba serol da hai COVID-19 pandemic case makhatana hengkalakpana international sporting event sing yumbu oiduna pangthokna bukhona ba amade international gi sathok sasin da athengba mayam am leibana singna ba habidu oire malim gi oiriba phibam asi anakumna nena tadaba phibam da anjan ngamdaba asina qualification chathaba yauna tournament ani asi pangthokpada singna ba oire lakliba kumja lising ani kulhumdoi da tournament asi mai pakna pangthokna ba jumpu oiriba laibak ani ga punna thabak tawmina ba FIFA na mamang da yang thamli aina serol adun makhatana phangdorakle Marakasida Uttar Pradesh da UK dagi halakba miyoi nipan COVID positive oire ama mangkhre Uttar Pradesh da UK dagi halakkiba miyoi dising taruk sukna marfudrama pan test tawbada miyoi nipan COVID-19 positive oirambadagi Yogi Adityanath government laina sandorakpa laksindanabagi thaurang kelokna ba sem sakhre positive oiraba miyoi nepal dugi manungda amathiba khangkhidre aire virus ki chaba strain khangthriba oirabasu state government na sexual hawtabadagi khudong thibal akhandanaba lokotpam thokpa thaurang si lokotnaba honare state rasiki chief minister Yogi Adityanath na official sinda contact tracing amasung surveillance ki mahi jangadaba system sinanaba yathang pikre COVID-19 hospital sing matam ga chunhanabagi thaurang sik lokotnaba amasung senior doctor singda COVID-19 ward sing changnai da yang chinanaba makna kangan ki COVID-19 hospital sinda hidak langtak medical equipment amasung oxygen sing pamatik chaba phangananaba matik chana phangananaba amasung test tawbagi thabak full capacity da pangthoknaba khangan ki nodal officers sing da district sing da chatuna lairiba phibam monitor tawnanaba su makna khangan ki court na lupa crore kuntari ki drug wa thokta mara laire hariba ane sahi taramaga jail pikre sok lising ani tara gani pan gi jun thada chandel AD6 chairman oramba lukhosai jaugi lampel pat leiba Lairamba lupa crore kuntarit hinbagi number 4 powder amade WY tablet nasingba phakiba aduga mari leidana NDNPS ke special kona lukhosai jobo mara leite aina thadokraga mara leire aina NDNPS kona lauthokiba tungkhanmung jau sahi taraga mapan more amadi thangmilu jau sahi kontra singhat sub division po sahi taramaga jel pekibada natana makhoi amam dalupa lak amam gi file thinanaba kona rai pikre maraga sida singnaningai oiba maungda mauna ama thori yalaga siramle ngasi ayu angan bada lampel police ki manung channa sagol ban khamna leirak manung sadokom leikaida mauna ama thori yalaga siramle Laijidrabi nupi adu laisram ombi isal devi sahi kontra mapuroiba laisram Rusi Kumar Elias Munikawe Presna pangba pauda ngarang numidag Laijidrabi isal gam mapuroiba Rusi Kumar ga khatna saina bathoke Rusi Kumar asi nesasi na pamiyone Laijidrabi isal asi nomagi apang apang basu nomlaga imung manung puduna hingjabine makasi ayuk mayum dagi mamangda auba haino pambi amada jalaga siduna leram kibane Thaudok thokam da lampel ki police kambu amalaktuna makhataba investigation chathagre luina na Laijidrabi ki mapuroiba Rusi Kumar makhataba uhang pahonggi damak police na lakutkre aire Arwiba the content sing asigi maroiba pau khara asiba pau tamjariba Manipur local news YouTube channel amadi Facebook page asidagi Yengbiri popna bakpathaga chari channel asin atom da kanarabadi subscribe to video bisina subscribe to hiro muloina like and share to basu kawi ko puna bakpo amukana thakachari